Ice Plan Unit ama PMMSY Department of Fisheries Government of Manipur gi makhada Samusang Santipurda hangdokhrei hangdokpagi thorom aduda mayang Imphal AC ki MLA Kongkham Ravindro Fisheries Department ki Director Haikam Paul Krishna amadi Department of Fisheries ki Joint Director Okram Jiban Latana mathangsina Chief Guest President amadi Guest of Honor oina saruk yakhe thorom aduga mari leinana Fisheries Department ki Director Haikam Paul Krishna na hai lamdam asida aying asagi khal kaitharakpana maram oiraga sabagi chang hengalakliba asida nga liduna thamba ngamdabagi phibam laklei ngasi nga gi farm toribasna nga yonba ngamhodaba matamda nga sing masa soktana ba hotnabada awaba kaya mayok naramba adu Ice Plan Unit asna chawraba mateng oiragani ngasi hangdoliba Ice Plan asi PMMSY gi mideng makhada Manipur State ki oina Bishnupur da ani Thobal da ama Imphal East da ama Imphal West da ama thamduna Manipur gi miyam da hena khudong chana ba hotnari Ice Plan asna nga liduna thamba amadi masa nadana ba fresh oina chaba fanghanaba su hotnari haike Asengmadi Manipur ihan hana kaido amta su khoi storage natraga ice plant ki pose amta fisheries gi department gi makhada fisheries sector se like di hena lo haina khali ado si ahan boina ma khoi government of India na PMMSY scheme gi chahi 2021-22 sida pirak pamatam da koina district wise khaido e karino manga se Bishnupur da ani maram di Bishnupur na nga khwai yam puthokpagi na farmers yang leba then Imphal West ama ada Imphal East ama Thobal da main to so haji Imphal East ki disanga gre han hogi bhapta da aduga ngasi sina Imphal West ki allotted ice plan unit sini